खरा याइखोंबा इरेलगी मनाक्ता लेरमी चलगे हाइना याइनुगा वारी साना साना थोकलकपन बोबो ऐसु मरक मरकता लाके इरेल कैसु तौरोइदा इरेलगी कंसल्ट डॉक्टर से ऐगा खंगनबा मरुपनी ऐ मंगोंदसु ऐगी इमुंग मनुंगने खरा चेक्सना होटनाबियोना हाइजरमबन होय होय इबुंगो असुम वारी सानादुना थोकलकपदा ललैमासु इरेलगी मनाक चंगलकपनी ngasai makai yakhomba uningde haiduna leithokduna leirubani thoklakpaga hek mayoknai masu ubada yainu masu haire isu thoibiye noi dada se asai phau thinbiru jo lalaimana wa ama haiba nangdringai yakhomba phat oklaga taha taha thindokdru suyani da bobo eidum jatkragi ei thindoki wayama nikaksi hairaga chatba hawi याइखोंबसु अदुमक ललैमागी तुंग इनखी ललैमा हॉस्पिटल दोगी एक्जिट लोंदा थोकलकपगी महोन स्टेयर दुदा काखतकी मतौदुदा याइखोंबा ललैमादा वहंग तौरे लंबी से कदाइदनो ललैमा ममाइदु लैथोरक्ति अदुमक खुमले वहंग हंगलकन ऐगी तुंग इनारो कदाइदबु पूरिबा नुपामासी नुपीमाना काखलकले हॉस्पिटल अदुगी रूफटॉपदा कनासु लैते हाइना इटिक टिकी ललैमा ममाइदु लैसिले अदुगा खोन खजिकलक डॉक्टर नखोइगी मुंगना सानरिबा ड्रामा से कैनो दा इरेलगी थौदोक असिसु नंगी ननाउ नुपा अमदि नंगी बाबाना सिलगा तौखिबा नत्रा डॉक्टर सो खंगफम थोइ खंगसनाद्रिबा कैगिनो कैसु खंगजदबा ऐगी बोबो ऐगी बाबादा नखोइगी मुंग असि अमिनमि से कैगिनो पेलब्रो हा ऐगी दा इरेलगी मथौसी उरगा पेलब्रो मिगी वाबा उरगा नखोइना नोकपा मीगी नुंगाइबदा नखोइना कलकपा मिहौ चावबा अहिनबा पाम्बा करम्बा मियोइबनो नखोइसे हा हाइना हाइना मित्सना अनिदो पिरांग सेंथरकले इचन ऐ पुमनमक खंगे खंगदबा नति मतांगना मतमना यादबगी ऐ सिंगबदो लोटसिनबनि ऐ कौदौनुंदा फत्रबा सागा मानरबा ऐगी पा इनाउदो ऐना लोटसिनदुना थमलोइ ऐबु थाजौ इचन kasi asumna wari se aigi baba na aina haibo wase thajabiram ladi waram aigi baba se tasingni yam phatte ei yam waro man hei pokjaba machane haiba masibo ko thajade magi marup na haibo wade ma thaje aigi baba se yam phatte haina haina pendaba kaya adu phongduk tuna kable नुमिदांगी मतमने खावा बाल्कनी दा थोगलक्तुना मखुता चुरुप मचै अमा चपलगा फोन अदुदा वारी कन्ना तौरी सक्सेस ओइदबा यादबनिने थबक खुदिमा मिटना सिंगदो एखोगी मी पुंबा चाइथोगलगा थम लोरेने ngasina बाय मिस्टर इरेल चचक्रसनी असि लमदम माइकेदा हा वा हिंगले लेबसे इंगुदा खुरो ओइने मतंग चारि ngei लोइसिलसे असोमदगी फोन दुदा नुपा खोंजेलदा चिंगलप नोकलगा दायाय एखोइना तौबा थबकपु नुंगदा सोइबा यावख्रबो दायाय सो सिनबिरो एखोइदि मफमदुदा लेर तांजा येंगलगा दायाय ngasidi सुक्सोइ सोदना पांथोकलसि थबकसे हा नोइ दायाय ऑन द वे यौशिलानि हाइरगा फोनदो हेककपगा ममाइदो लैथोरकपदा माने हेक लैथोरकपगा चलैमा लेपलगा लैरमी खाबा इखंग खंग इ नंग दुसिदा कदोरिबा चलैमा कैसु खंदबा सारगा नुसिबा खोनफमदा असुक थेंगा कानसिदा कनागन वारी तौरिदोबा कदाइदा मुक चटपिदोइनो यौसिलकलगे काइना हाइबिख्रिदोबा हंगलकलिबा चलैमागी वहांगसिंगसिना खाबा इथक थकले मरा लैरबा अमगुम इपापा खतपा मतौदा कैसु चतौ नतेदा इमानबा अमा ngasi थोकलकपनि अदुगा पार्टी मचा अमा सुमसिनबा चलुगे तौनी चलैमासु खाबबु चतनबा कन्ना होटनरे असुक थेंगलसिदा कनागी पार्टी नो चटपिख्रन कासिदा इतोमदा कमाइ लेहौदोइनो ऐबुदाय आइना फारगा लवे मतागोम थौइदबा तौबिनो ऐ नुंगाइते दाय असिगी ताइबंगसिदा लुंगलबि नुपि अमना हिंबा पामलिबसे मपुरोइबदुगी मिनुंगसिदो खगनि फना वाता पादबा इमुंग ओइरसो मपुरोइबदुगी मिनुंगसि फंगद्रबा नुपिदो कैदौनुंगदा नुंगाइना लेरमोय
Chalaima mapigado tare yam haina khaba mabu themi. Hoise noida yai chatlar tumurasisi. Marau chauba mipatta minungsi leitaba. Kok leiba khaba mahakto nupi sigi nungsiba saba wahaisida pangthakre nupi magi hu chelaba nungsi wahai singsida. Mikupsida nupa magi thamoi ado nupi magi taushinaba nungsi wahai kharaduna olhankre. Kallida nupi gi mayaise kaya magun chauba. Nakhoi gi wahai amana thamoiba kaya thuna oliba kaya thuna khudum chansiliba ngakpani nupi nakhoi gi mayaise. Chalaima mapido makona phatphat nanthokduna khabada nungsiba matawda yenglaga Dayai ai tumnaba Dayai gi phamung semuge ko changbiro ai la roina haidongki ge ko aduga changagi hoi Dayai hairaga nupi mado nupado gi manak oirap leplaga adumakle khabado phone do lokthokduna call tawi hek paikhalakpaga thabakto nakoina phanaba sinkhro ai urjena malai ai yawangam loidor Karino Dayai akoi khangna kamaina haibaga nangde phone do fatkai aduga nokmi room da changminarakle tungtha mangtha khaba famungduda kakhaduna tungkhre nupi maso famungduda kakhale athengba ahingi matam yaushilakle hospital ado ayuk nungthelda mi ka hena jinbado khara pathakre mikup asidadi ahing matam oibanara Lalaima irelgi manakta leiba yaba leiramlaga thoklakpani masado inam namsili ka hena waraba amagum masak phawba ole chaba thakpa chang naidabanara mayangdo su kangsile yengba yadre nupi masi wakhal ado khazi ingthahange hospital adugi garden lomda tabli masado ngamda makhong ado thanglaga lai lakpagi lambi duda doctor amana makokto leiduna akoibadu yenglaga ipa pakhatpa matauda laklibadu urai karino asuk pakhatna khongthang launa thanglaka lakpadi emergency ama lakpanara doctor mahakto mangda laklibi nupi adu uhodre pakhatna lakpada fadekda thengjili doctor do ipa he pakhatna sorry aise emergency ama laktana tawban lalaimana paukhum ama piba nangdringai adumak upliba marks adu semna chatkre Lalaima maso doctor duna chatkribado amuktang mifam thamlamlaga thoklek hospital si leirakli chayol kharadi hairaklavani doctor ado amukta ukhidre doctor amagi matik chaba phirol setpana thoina khanjiludre mana chatke khaliba mafamduda chatnaba makhong adu thangba haurai ahing matamga oibaga khara khajik chikli awaba kaya ama yomsilaba kana amadi athingba hingi achikpa mikup asina ka hena awaba chaina ama pidaba nakte nupi mado garden machado da phamlaga nongdol thakta amakpa haido machet amata yauda ingna thokliba thaja mangonda mitpham thamli thaja mabu mitpham thamna mitsna anido pirang irik khajik sintharakle taithorakte pirang adumak maning tamhalli nahan makhaidi magi da irelna magi angangna sungkappasi themjinbiban adubu themjinbinaba leite matagum pirang irik singdo nupi magi khajai thakta maning tamhalli asum mikuk khara thajamabu yenglaga bitlu ani pirang irikna thumhatlingai makhutna pairiba phone adu khingle tawrakliba call adu atei kana natte chalaimani magi matam amagi yaina awaphamda tagadawre haiba khanglaba chalaima mikup ama tumina phamungduda leiba ngamkhide Lalaima da pause tamningbana minute khara chalaima wana khangkhiban khaba hek tumkhibaga bathroom room da changkhiduna lalaima da call tawrakpani lalaima so phone du da mitpham thamle ai ngasida tawrakliba phone adu chalaima oirambadu da ta paikhatle lalaima mana wahai ama haiba nangdringai chalaima ta lalaima nanghoji kadai lege nangi yagi manakta ikuba mata lapthokani hojik habana magi nising tawraga yaibu hanaba plan pumba sinba loikre nang yagi manakta lengdana layo kanasu leitaba tanja yenglaga hanabu honari lalaima wai khara se haina chalaima mitsnadagi pirang irik singdo sintharakla male khajai thakta phone duda susu tawna kable lalaima phamlambadagi phuk hogalaktuna
ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯏꯔꯦꯜꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗ ꯆꯠꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯆꯦꯟꯆꯠ ꯇꯧꯅ ꯐꯣꯟ ꯑꯗꯨꯁꯨ ꯃꯅꯥꯗ ꯊꯝꯅ ꯆꯂꯩꯃ ꯑꯩ ꯗꯥ ꯏꯔꯦꯜꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯪꯂꯨꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯔꯛꯀꯦ꯫ ꯑꯁꯤꯈꯛ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯗꯣꯛꯇꯔ ꯑꯃ ꯏꯄꯥ ꯄꯥꯈꯠꯅ ꯆꯠꯈꯤꯕꯗꯨ ꯆꯤꯡꯅꯔꯛꯂꯤ꯫ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯖꯤꯛ ꯊꯨꯖꯤꯟꯅ ꯃꯥꯒꯤ ꯗꯥ ꯏꯔꯦꯜꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯜꯂꯦ꯫ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒꯦ ꯃꯇꯥꯒꯨꯝ ꯗꯣꯛꯇꯔ ꯑꯃꯒꯤ ꯐꯤꯖꯣꯜꯅ ꯅꯤꯡꯊꯤꯅ ꯁꯦꯠꯂꯕ ꯅꯨꯄꯥ ꯑꯗꯨ ꯏꯔꯦꯜ ꯃꯥꯕꯨ ꯊꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯅ ꯃꯥꯏꯈꯨꯝ ꯎꯞꯁꯤꯟꯅ ꯏꯔꯦꯜꯅ ꯂꯩꯔꯤꯕ ICU ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯆꯪꯂꯦ꯫ ꯇꯞꯂꯤ ꯆꯪꯂꯦ꯫ ꯃꯤꯀꯨꯞ ꯈꯔ ꯏꯔꯦꯜꯗ ꯑꯃꯨꯛꯇꯪ ꯈꯥꯅ ꯌꯦꯡꯂꯦ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯃꯤꯁꯇꯔ ꯏꯔꯦꯜ ꯒꯨꯗ ꯕꯥꯏ ꯋꯥꯍꯩ ꯈꯔ ꯈꯛꯁꯤ ꯍꯥꯏꯔꯒ ꯏꯔꯦꯜꯕꯨ ꯎꯞꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁꯁꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯗꯨ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯅꯨꯄꯥꯗꯨ ꯃꯥꯅ ꯂꯤꯠꯂꯤꯕ ꯑꯦꯄ꯭ꯔꯣꯟꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯁꯤꯔꯤꯟꯖ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯂꯂꯩꯃ ꯃꯥꯁꯨ ꯆꯦꯜꯂꯛꯏ ꯃꯥꯒꯤ ꯗꯥ ꯏꯔꯦꯜꯒꯤ ꯃꯅꯥꯛ ꯇꯝꯅ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯂꯅꯤ ꯍꯥꯏꯕꯁꯤ ꯆꯂꯩꯃꯅ ꯍꯥꯏꯔꯛꯄꯗꯨꯗꯒꯤ ꯈꯪꯂꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯗꯣꯛꯇꯔ ꯑꯃ ꯏꯄꯥ ꯄꯥꯈꯛꯅ ꯆꯠꯈꯤꯕꯗꯨꯁꯨ ꯍꯧꯖꯤꯛꯇ ꯁꯥꯁꯦꯟꯅꯕ ꯗꯣꯛꯇꯔꯅꯤ ꯍꯥꯏꯕ ꯋꯥꯈꯜꯅ ꯂꯥꯝꯁꯤꯟꯕ ꯉꯝꯂꯛꯂꯦ꯫ ꯊꯣꯡ ꯑꯗꯨ ꯐꯠ ꯍꯥꯡꯂꯒ ꯅꯨꯄꯤ ꯃꯥꯗꯨ ꯆꯦꯟꯁꯤꯜꯂꯦ꯫ ꯗꯣꯛꯇꯔ ꯁꯥꯁꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯔꯤꯟꯖ ꯑꯗꯨꯅ ꯏꯔꯦꯜꯒꯤ ꯃꯁꯥꯗ ꯀꯥꯞꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯅꯥ ꯑꯃ ꯆꯪꯂꯛꯂꯦ꯫ ꯍꯦꯛ ꯈꯪꯕꯒ ꯅꯨꯄꯥ ꯑꯗꯨ ꯁꯤꯔꯤꯟꯖ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯍꯤꯗꯥꯛ ꯑꯗꯨ ꯏꯔꯦꯜꯒꯤ ꯃꯁꯥꯗ ꯀꯥꯞꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯩꯃ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯏ꯫ ꯁꯤꯔꯤꯟꯖ ꯑꯗꯨ ꯂꯩꯃꯥꯏꯗꯨꯗ ꯇꯥꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨ ꯇꯍꯥ ꯁꯤꯔꯤꯟꯖꯇꯨ ꯈꯨꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯗꯥꯎ ꯈꯨꯟꯒꯠꯂꯤ꯫ ꯅꯨꯄꯥꯗꯨ ꯂꯂꯩꯃ ꯃꯉꯣꯟꯗꯒꯤ ꯁꯤꯔꯤꯟꯖꯇꯨ ꯃꯨꯟꯅꯕ ꯍꯣꯠꯅꯩ꯫ ꯅꯨꯄꯥꯗꯨꯒ ꯃꯤꯀꯨꯞ ꯈꯔ ꯃꯨꯛꯅꯩ꯫ ꯂꯂꯩꯃ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯀꯅꯥ ꯂꯩꯒꯦ? ꯗꯣꯛꯇꯔ! ꯏꯂꯥꯡ ꯂꯥꯡꯕꯗꯨ ꯇꯥꯕꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯗꯣꯛꯇꯔ ꯅꯔꯁ ꯈꯔꯗꯨ ꯆꯦꯟꯁꯤꯜꯂꯦ꯫ ꯅꯨꯄꯥꯗꯨ ꯑꯣꯏꯔꯔꯣꯏ ꯈꯟꯅ ꯂꯂꯩꯃꯕꯨ ꯁꯥꯐꯨ ꯀꯟꯅ ꯏꯟꯊꯣꯛꯂꯝꯗꯨꯅ ꯋꯤꯟꯗꯣ ꯂꯣꯝꯗ ꯆꯣꯡꯊꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯗꯨ ꯆꯦꯟꯁꯤꯜꯂꯦ꯫ ꯋꯤꯟꯗꯣꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯣꯡꯊꯈꯤꯕꯗꯨ ꯎꯔꯦ꯫ ꯏꯔꯦꯜꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯎꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯈꯪꯉꯤ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯗꯨ꯫ ꯏꯔꯦꯜꯗ ꯎꯞꯁꯤꯜꯂꯝꯕ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁꯁꯨ ꯂꯧꯊꯣꯛꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯅꯔꯁ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤ꯫ ꯂꯂꯩꯃ ꯃꯀꯣꯛ ꯑꯗꯨ ꯈꯖꯤꯛ ꯌꯩꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯏꯟꯊꯣꯔꯛꯈꯤꯕꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯂꯤ ꯃꯈꯨꯠ ꯌꯦꯠꯅ ꯏꯔꯦꯜꯗ ꯊꯤꯜꯂꯒ ꯇꯞꯅ ꯗꯣꯛꯇꯔ ꯗꯥ ꯏꯔꯦꯜ ꯀꯩꯁꯨ ꯇꯧ ꯋꯥꯍꯩ ꯃꯇꯦꯛ ꯈꯔꯗꯨ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯩꯃꯥꯏꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯅꯔꯁ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯤꯀꯨꯞ ꯑꯗꯨꯗ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯅꯕꯤꯔꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯃꯗꯤ ꯗꯣꯛꯇꯔ ꯅꯔꯁ ꯌꯥꯎꯅ ꯆꯦꯛꯁꯤꯟꯗꯦ ꯍꯥꯏꯅ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯥꯡꯁꯛꯈꯤ꯫ ꯂꯂꯩꯃ ꯃꯥꯁꯨ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯟꯈꯤꯕ ꯃꯔꯝꯅ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅꯤ꯫ ꯂꯂꯩꯃ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯥꯀꯟ ꯑꯣꯏꯔ ꯃꯕꯣꯛꯅ ꯃꯥꯕꯨ ꯁꯪꯂꯝꯃꯤ꯫ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯄꯗ ꯃꯥꯏꯀꯩ ꯃꯔꯤꯗꯨ ꯑꯃꯨꯛꯇꯪ ꯂꯩꯔꯒ ꯌꯦꯡꯂꯛꯏ꯫ ꯆꯩꯅꯥ ꯈꯖꯤꯛ ꯐꯥꯎꯕ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯟꯈꯤꯕ ꯃꯀꯣꯛ ꯃꯄꯥ ꯑꯗꯨ ꯃꯈꯨꯠꯅ ꯇꯞꯅ ꯅꯥꯜꯂꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ꯫ ꯌꯥꯏꯅꯨꯁꯨ ꯃꯃꯤꯠ ꯁꯤꯡꯂꯗꯨꯅ ꯏꯁꯨ ꯊꯣꯏꯕꯤ ꯏꯁꯨ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯍꯥ? ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯕꯣꯕꯣꯛꯇ ꯍꯥꯏꯌꯨꯁꯦ꯫ ꯃꯕꯣꯛꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ ꯏꯄꯥ ꯄꯥꯈꯠꯅ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯕꯣꯛꯇ ꯋꯥꯍꯪ ꯇꯧꯔꯛꯏ ꯕꯣꯕꯣꯛ ꯗꯥ ꯏꯔꯦꯜ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯍꯥ? ꯗꯥ ꯏꯔꯦꯜꯗꯣ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯕ? ꯏꯁꯨ ꯊꯣꯏꯕꯤ ꯅꯪ ꯗꯥ ꯏꯔꯦꯜ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯄꯥꯈꯠꯀꯅꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯃꯁꯨꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤ꯫ ꯂꯂꯩꯃ ꯃꯕꯣꯛꯄꯨ ꯆꯦꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯈꯖꯥꯏ ꯊꯛꯇ ꯄꯤꯔꯥꯡꯒꯤ ꯏꯔꯤꯛ ꯁꯤꯟꯊ ꯍꯤꯛ ꯇꯧꯅ ꯊꯦꯡꯊꯥꯔꯛꯏ꯫ ꯃꯕꯣꯛ ꯏꯕꯦꯝꯃ ꯃꯁꯨ ꯅꯨꯄꯤꯒꯤ ꯅꯪꯒꯟꯗ ꯇꯞꯅ ꯂꯥꯜꯂꯒ ꯅꯪꯒꯤ ꯗꯥ ꯏꯔꯦꯜꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯕ ꯐꯠꯇꯕ ꯃꯈꯣꯏꯗꯣ ꯅꯪꯒꯤ ꯕꯕꯥꯅ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯊꯤꯍꯟꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯁꯤ ꯇꯣꯛꯑꯣꯁꯤ ꯀꯞꯂꯅꯨ ꯊꯣꯏꯕꯤ ꯅꯣꯏꯒꯤ ꯗꯥ ꯏꯔꯦꯜ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦꯗꯅ꯫ ꯂꯂꯩꯃ ꯄꯤꯔꯥꯡ ꯃꯔꯛꯇ ꯃꯄꯥꯕꯨ ꯈꯖꯤꯛ ꯋꯥꯔꯧꯕ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯅꯕ ꯃꯤ ꯂꯩꯔꯦ ꯈꯪꯂꯕ ꯃꯤꯀꯨꯞꯁꯤ ꯐꯥꯎꯕ
ꯕꯕꯥꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯥꯒꯤ ꯃꯤ ꯑꯃꯠꯇ ꯊꯥꯗꯣꯛꯂꯒ ꯁꯤꯟꯅꯍꯟꯗ꯭ꯔꯤꯕꯁꯤꯅ ꯀꯩꯒꯤꯅꯣ? ꯑꯩ ꯕꯕꯥꯕꯨ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯕꯣꯕꯣꯛ꯫ ꯕꯕꯥꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯊꯥꯖꯕꯤꯔꯝꯂꯗꯤ ꯁꯤ ꯍꯧꯅ ꯋꯥꯔꯤꯁꯦ ꯋꯥꯔꯝꯂꯣꯏ ꯍꯥꯏꯅ ꯃꯕꯣꯛꯀꯤ ꯃꯊꯥꯗ ꯃꯄꯥꯕꯨ ꯋꯥꯔꯧꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯨꯅ ꯀꯞꯆꯩ꯫ ꯈꯥꯕꯔꯨꯝꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯃꯃꯤꯠꯇꯨ ꯏꯃꯨ ꯉꯥꯡꯁꯤꯟꯗꯨꯅ ꯐꯣꯟ ꯑꯗꯨꯗ ꯋꯥꯔꯤ ꯇꯧꯔꯤ꯫ ꯈꯣꯟ ꯀꯜꯂꯞ ꯐꯣꯟ ꯑꯗꯨꯗ ꯂꯥꯎꯔꯛꯏ꯫ ꯃꯤꯊꯤꯕꯣꯡ, ꯊꯕꯛꯇꯨꯐꯥꯎ ꯁꯛꯁꯦꯁ ꯑꯣꯏꯍꯟꯕ ꯉꯝꯗꯕ ꯑꯩꯒꯤ ꯃꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯅꯈꯣꯏ꯫ ꯑꯩ ꯑꯃ ꯌꯥꯎꯗꯕꯗ ꯊꯕꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕ ꯅꯈꯣꯏꯁꯦ ꯃꯤꯊꯤꯕꯣꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯨ ꯃꯇꯥꯡ ꯆꯥꯕ ꯃꯤꯀꯨꯞ ꯑꯗꯨꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯃꯥꯡꯍꯟꯕ꯫ ꯐꯣꯟ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯈꯣꯟꯖꯦꯜ ꯀꯤꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯗꯥꯏ, ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅꯕ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯆꯪꯂꯛꯈꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯁꯦ ꯂꯤꯛ ꯑꯣꯏꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯊꯕꯛꯁꯦ ꯁꯛꯁꯦꯁ ꯑꯣꯏꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯃꯥꯒꯤ ꯑꯉꯥꯡꯈꯩꯅ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯂꯤꯛ ꯑꯣꯏꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯄꯗ ꯈꯥꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯤ꯫ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯥ ꯑꯃꯗꯤ ꯑꯉꯥꯡꯈꯩ ꯅꯠꯇꯅ꯫ ꯉꯔꯥꯡ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯆꯂꯩꯃꯅ ꯇꯥꯔꯒ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯂꯤꯛ ꯑꯣꯏꯍꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯥ ꯈꯖꯤꯛ ꯆꯤꯡꯅꯕ ꯍꯧꯔꯛꯂꯤ꯫ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯉꯁꯥꯏꯗꯒꯤ ꯀꯣꯜ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯑꯉꯥꯡꯗꯨꯗ ꯌꯥꯔꯦ ꯊꯝꯃꯣ, ꯃꯊꯪꯗ ꯀꯩꯒꯨꯝꯕ ꯁꯛꯁꯦꯁ ꯑꯣꯏꯍꯟꯕ ꯉꯝꯗ꯭ꯔꯕ ꯅꯣꯏ ꯑꯩꯒꯤ ꯃꯤ ꯑꯣꯏꯅ ꯂꯩꯕ ꯑꯝꯇ ꯌꯥꯔꯣꯏ ꯑꯁꯤꯈꯛ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯐꯠꯀꯛꯏ꯫ ꯑꯗꯨꯒ ꯁꯣꯔ ꯑꯗꯨ ꯐꯨꯏꯅ ꯍꯣꯜꯂꯒ ꯑꯁꯥꯎꯕ ꯃꯇꯧꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯈꯤꯕ ꯑꯃꯗ ꯃꯅꯥꯛ ꯅꯛꯄ ꯇꯦꯕꯜꯗꯨꯗ ꯂꯩꯔꯤꯕ ꯒ꯭ꯂꯥꯁ ꯑꯗꯨ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯃꯊꯣꯡ ꯈꯪꯗ ꯑꯁꯥꯎꯕꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯂꯪꯂꯛꯏ꯫ ꯊꯣꯡꯖꯤꯜꯂ ꯆꯪꯂꯛꯂꯤꯕ ꯆꯂꯩꯃ ꯒ꯭ꯂꯥꯁ ꯀꯥꯏꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨꯅ ꯃꯁꯥꯗꯨ ꯈꯖꯤꯛ ꯈꯪꯉꯤ꯫ ꯈꯥꯕꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ꯫ ꯈꯥꯕꯅ ꯂꯩꯔꯝꯂꯤꯕ ꯑꯁꯥꯎꯕ ꯁꯛꯇꯝ ꯑꯁꯤꯅ ꯆꯂꯩꯃ ꯏꯔꯦꯜꯕꯨ ꯍꯥꯠꯅꯅꯕ ꯁꯤꯟꯈꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯏꯈꯪꯗ ꯈꯪꯕ ꯉꯝꯃꯤ꯫ ꯀꯦꯔꯞ ꯇꯧꯕ ꯃꯇꯧꯗ ꯆꯂꯩꯃ ꯈꯥꯕꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞ ꯆꯪꯁꯤꯜꯂꯛꯏ, ꯋꯥꯍꯪ ꯇꯧꯔꯛꯏ꯫ ꯗꯥꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯩꯁꯨ ꯃꯔꯥꯜ ꯂꯩꯖꯗꯕ ꯒ꯭ꯂꯥꯁꯁꯤꯗ ꯇꯥꯏꯅꯔꯤꯁꯤꯕꯣ? ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ꯫ ꯅꯨꯄꯤ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯆꯥꯒꯗꯧꯕ ꯃꯈꯩ ꯌꯦꯡꯂꯝꯂꯒ ꯁꯥꯎꯝ ꯅꯥꯏꯕ ꯈꯣꯡꯊꯥꯡꯗ ꯃꯈꯣꯡꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯊꯣꯛꯈꯤ꯫ ꯆꯂꯩꯃ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯂꯨꯕ ꯇꯧꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯔꯨꯝ ꯑꯗꯨꯒꯤ ꯃꯃꯤ ꯁꯥꯝꯈ꯭ꯔꯕꯗ ꯃꯥꯏꯊꯣꯡꯗꯨ ꯁꯨꯛꯄꯒꯤ ꯃꯍꯨꯠ ꯃꯣꯃꯣꯟ ꯇꯧꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯑꯩꯒꯤ ꯌꯥꯏꯒꯤ ꯃꯇꯨ ꯅꯥꯝꯃ ꯅꯪꯅ ꯁꯣꯛꯄ ꯉꯝꯃꯣ꯫ ꯌꯥꯏꯒꯤꯗꯃꯛ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯂꯩꯇꯦ꯫ ꯃꯃꯥꯡꯊꯛꯇ ꯑꯩꯒꯤ ꯌꯥꯏꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯜꯂꯕꯁꯨ ꯀꯨꯞꯁꯤꯗꯗꯤ ꯃꯥꯒꯤ ꯆꯦꯞ ꯆꯥꯅ ꯀꯨꯞꯆꯦꯟ ꯁꯦꯟꯅꯒꯅꯤ꯫ ꯑꯩꯒꯤ ꯌꯥꯏꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯌꯥꯏꯈꯣꯝꯕ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯅ ꯙꯅꯕꯤꯔꯒꯤ ꯃꯐꯝꯗ ꯁꯥꯟꯅꯔꯤꯕ ꯗ꯭ꯔꯃꯥꯁꯤꯡ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯒꯦ ꯍꯥꯏꯕꯁꯤ ꯃꯥ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ꯫ ꯙꯅꯕꯤꯔꯗ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯍꯜꯂꯒꯦ ꯈꯟꯅ ꯃꯥꯅ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄꯗ ꯃꯌꯨꯝꯂꯣꯝꯗ ꯆꯪꯗꯕꯤ ꯃꯁꯥꯗꯨ ꯏꯃꯪ ꯃꯪꯅ ꯙꯅꯕꯤꯔ ꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯒꯥꯔꯤꯗꯨ ꯊꯧꯊꯔꯛꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯙꯅꯕꯤꯔ ꯈꯣꯏꯒꯤ ꯌꯨꯝꯗ ꯌꯧꯕꯒ ꯒꯦꯠ ꯃꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯅꯕ ꯍꯣꯠꯅꯩ꯫ ꯒꯦꯠ ꯑꯗꯨ ꯍꯥꯡꯒꯦ ꯇꯧꯕꯒ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥ ꯎꯅꯕꯤꯒꯗꯕꯅꯣ? ꯌꯥꯏꯈꯣꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯕꯕꯥ ꯙꯅꯕꯤꯔ ꯑꯝꯇ ꯎꯅꯒꯦ ꯇꯧꯕꯅꯤ꯫ ꯁꯣꯝꯕꯨ ꯀꯅꯥ? ꯍꯟꯗꯛꯃꯨꯛꯇꯤ ꯌꯥꯏꯈꯣꯝꯕ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯑꯃꯠꯇ ꯎꯠꯊꯣꯛꯇ ꯃꯣꯃꯣꯟ ꯇꯧꯅ ꯑꯩ ꯙꯤꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯌꯥꯏꯈꯣꯝꯕꯅ ꯙꯤꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯗꯣ ꯌꯥꯏꯈꯣꯝꯕꯕꯨ ꯃꯁꯛ ꯈꯪꯂꯕ꯭ꯔꯥ? ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯣꯍꯣ, ꯁꯔ ꯙꯤꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥ, ꯆꯪꯕꯤꯔꯣ, ꯁꯔ ꯂꯩꯈꯤꯕꯅꯤ꯫ ꯌꯥꯏꯈꯣꯝꯕꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛꯇꯪ ꯃꯣꯃꯣꯟ ꯅꯣꯛꯂꯝꯂꯒ ꯁꯨꯃꯥꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯍꯥꯟꯕꯅꯤ ꯌꯥꯏꯈꯣꯝꯕ ꯃꯥꯅ ꯙꯅꯕꯤꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕꯁꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯙꯅꯕꯤꯔꯅ ꯍꯥꯏꯕꯗꯒꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯋꯥꯈꯜ ꯇꯥꯗꯦ꯫ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯆꯠꯈꯤꯕꯅ ꯑꯀꯣꯏꯕꯗꯨ ꯈꯖꯤꯛ ꯌꯦꯡꯂꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯥꯈꯠꯂꯛꯏ꯫ ꯙꯅꯕꯤꯔꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯙꯅꯕꯤꯔꯅ ꯌꯥꯏꯈꯣꯝꯕ ꯂꯥꯛꯄꯗꯨ ꯎꯕꯗ ꯏꯍꯥ ꯍꯔꯥꯎꯅ ꯍꯩꯃ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯄꯥꯒꯤ ꯌꯨꯝꯁꯤꯗ ꯀꯣꯏꯊꯣꯔꯛꯂꯤꯕ꯭ꯔꯣ? ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯣꯃꯣꯟ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯕꯕꯥꯁꯨ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯖꯒꯦꯅ ꯂꯥꯛꯆꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ꯫
ꯌꯥꯏꯈꯣꯝꯕꯁꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯇꯧꯅ ꯁꯣꯐꯥꯗ ꯐꯝꯊꯩ꯫ ꯏꯄꯥꯒꯤꯗ ꯂꯥꯛꯄꯗꯤ ꯀꯩ ꯆꯥꯅꯤ, ꯀꯣꯐꯤ ꯁꯦꯝꯍꯟꯒꯦ? ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯕꯥꯅꯨꯕꯨ ꯀꯧꯅꯕ ꯍꯣꯠꯅꯩ꯫ ꯕꯕꯥ ꯌꯥꯔꯅꯤꯗ, ꯁꯦꯝꯍꯜꯂꯨꯔꯅꯨ, ꯅꯆꯥ ꯂꯟꯆ ꯇꯧꯔꯒ ꯂꯥꯛꯑꯕꯅꯤ꯫ ꯀꯩꯅꯣꯝꯇ ꯆꯥꯔꯗꯤ ꯐꯗꯧꯅꯤꯅꯦ, ꯏꯄꯥꯒꯤꯁꯤꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤꯅ꯫ ꯕꯕꯥꯕꯨ ꯊꯕꯛꯀ ꯆꯠꯀꯗꯕ ꯂꯩꯕ꯭ꯔꯥ? ꯕꯕꯥꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯀꯩꯁꯨ ꯑꯔꯨꯕ ꯊꯕꯛ ꯂꯩꯇꯦꯗ, ꯍꯥꯏꯔꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯄꯥꯒ ꯁꯥꯁꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯗꯣ? ꯕꯕꯥ, ꯑꯩꯅ ꯉꯁꯤ ꯕꯕꯥꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤꯡꯁꯦ ꯕꯕꯥꯅ ꯊꯥꯖꯕꯤꯗꯕ ꯇꯧꯒꯅꯨ꯫ ꯙꯅꯕꯤꯔꯃ ꯌꯥꯏꯈꯣꯝꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯈꯖꯤꯛ ꯉꯛꯆꯥꯅꯩ꯫ ꯌꯥꯏꯈꯣꯝꯕ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯅ ꯙꯅꯕꯤꯔꯒꯤ ꯃꯐꯝꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯄꯨꯝꯕ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯕꯕꯥ, ꯑꯩꯒꯤ ꯏꯄꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅ ꯕꯕꯥꯒꯤ ꯃꯐꯝ ꯆꯥꯎꯅ ꯃꯤꯅꯝꯕꯗ ꯅꯠꯇꯅ ꯃꯃꯥꯡꯊꯛꯇ ꯕꯕꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯥꯎꯕ ꯑꯋꯥꯐꯝꯗ ꯇꯥꯍꯟꯈꯤ꯫ ꯕꯕꯥꯒꯤ ꯂꯣꯏꯅꯕꯤ ꯐꯥꯎꯕ ꯑꯩꯒꯤ ꯕꯕꯥꯅ ꯃꯥꯒꯤ ꯈꯣꯡꯕꯨꯁꯤꯡꯒ ꯂꯧꯇꯨꯅꯔꯒ ꯇꯝꯊꯤꯅ ꯍꯥꯠꯈꯤ꯫ ꯏꯆꯜ ꯂꯩꯃꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯒꯤ ꯏꯄꯥꯅ ꯕꯕꯥꯒ ꯂꯣꯏꯅꯕꯤꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯗꯨ ꯑꯁꯦꯡꯕ ꯋꯥꯐꯝꯅꯤ ꯕꯕꯥ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯀꯥ ꯏꯕꯣꯍꯜꯁꯨ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯥꯒ ꯂꯧꯇꯨꯅꯔꯒ ꯍꯥꯠꯄꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯟꯒ ꯂꯨꯍꯣꯡꯅꯕ ꯑꯩꯒꯤ ꯕꯕꯥꯅ ꯇꯛꯁꯤꯜꯂꯛꯂꯤꯕꯁꯤꯁꯨ ꯕꯕꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯕꯕꯥꯅ ꯂꯧꯕ ꯌꯥꯅꯕꯅꯤ ꯁꯤꯜꯂꯛꯂꯤꯕ ꯄ꯭ꯂꯥꯟꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯀꯌꯥꯁꯤ ꯑꯩꯒꯤ ꯕꯕꯥꯅ ꯕꯕꯥꯒꯤ ꯃꯊꯛꯇ ꯑꯐꯕ ꯃꯥꯏꯈꯨꯝ ꯎꯞꯁꯤꯟꯗꯨꯅ ꯕꯕꯥꯕꯨ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯆꯤꯡꯊꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯆꯥ ꯑꯩꯗꯤ ꯐꯠꯇꯕ ꯁꯥꯁꯤꯡꯒ ꯃꯥꯟꯅꯔꯕ ꯏꯄꯥ ꯏꯅꯥꯎꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯀꯟꯈꯠꯇꯨꯅ ꯊꯝꯖꯔꯣꯏ꯫ ꯏꯆꯜ ꯂꯩꯃ ꯃꯔꯥꯜ ꯂꯩꯇꯦ ꯕꯕꯥ, ꯏꯆꯟꯗ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯃꯔꯥꯜ ꯂꯩꯇꯅ ꯃꯔꯥꯜ ꯂꯩꯕꯤ ꯇꯥꯔꯕ ꯏꯆꯟꯗꯣ ꯕꯕꯥꯅ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯏꯆꯟꯅ ꯆꯣꯏꯔꯣꯟ ꯑꯣꯏꯅ ꯂꯣꯜꯂꯤꯕ ꯋꯥꯁꯤꯡꯗꯣ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯕꯕꯥꯅ ꯍꯥꯠꯄꯅꯤ ꯕꯕꯥꯒꯤ ꯂꯣꯏꯅꯕꯤꯗꯣ, ꯃꯃꯥ ꯁꯅꯥꯗꯣ꯫ ꯌꯥꯏꯈꯣꯝꯕ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯗꯣ ꯈꯖꯥꯏꯊꯛꯇ ꯁꯤꯟꯊꯔꯛꯂꯤ꯫ ꯌꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯃꯛꯇꯗ ꯙꯅꯕꯤꯔ ꯉꯛꯄꯅ ꯃꯁꯥ ꯐꯥꯎꯕ ꯋꯥ ꯉꯥꯡꯒꯅꯤ ꯀꯥꯎꯈ꯭ꯔꯦ꯫ ꯃꯥꯅ ꯙꯤꯔꯦꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯔꯨꯕ, ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯈꯜꯂꯨꯕ, ꯃꯆꯥꯕꯨ ꯐꯠꯇꯕ ꯃꯆꯥ ꯑꯣꯏꯅ ꯎꯈꯤꯕ, ꯃꯆꯥꯒꯤ ꯋꯥ ꯇꯥꯕꯤꯈꯤꯗꯕ, ꯃꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ, ꯆꯍꯤ ꯀꯌꯥ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯙꯤꯔꯦꯟꯒꯤ ꯋꯥ ꯊꯥꯖꯔꯨꯕ ꯑꯣꯏꯈꯤꯕꯅꯅꯤ ꯍꯥꯏꯕꯁꯤ ꯌꯥꯏꯈꯣꯝꯕꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯔꯤꯕ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯙꯅꯕꯤꯔ ꯃꯁꯥꯗ ꯅꯤꯡꯉꯝꯗꯕ, ꯄꯦꯟꯗꯕ ꯀꯌꯥ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯀꯌꯥꯅ ꯌꯣꯝꯁꯤꯜꯂꯛꯂꯤ꯫ ꯙꯅꯕꯤꯔ ꯌꯥꯏꯈꯣꯝꯕꯗ ꯃꯤꯠꯐꯝ ꯊꯝꯂꯒ ꯏꯉꯛ ꯉꯛꯅ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯩ ꯃꯪꯗ ꯐꯥꯎꯕ ꯃꯪꯗꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯩ ꯀꯗꯥꯏꯐꯥꯎ ꯊꯥꯖꯅꯤ? ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯙꯅꯕꯤꯔ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯑꯉꯛꯄ, ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯩ꯫ ꯕꯕꯥ, ꯑꯩꯒꯤ ꯏꯄꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯂꯝꯂꯣꯏ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯜꯂꯨꯗꯦ꯫ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯐꯠꯇꯕ ꯕꯕꯥꯒꯤ ꯏꯃꯨꯡꯗ ꯇꯧꯈꯤꯕ ꯇꯝꯊꯤꯔꯕ ꯊꯕꯛ ꯑꯁꯤꯡꯁꯦ ꯈꯪꯂꯛꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯇꯨꯀꯠꯆꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯐꯠꯇꯕ ꯏꯄꯥꯕꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯄꯤꯕ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯏꯄꯥꯒꯤ ꯑꯁꯦꯡꯕ ꯂꯝꯆꯠ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯑꯩ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯐꯥꯎ ꯆꯤꯟꯁꯤꯅ ꯍꯥꯏꯕꯗ ꯍꯪꯒꯣꯏꯕ ꯐꯥꯎꯏ꯫ ꯕꯕꯥꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯕꯕꯥꯗ ꯄ꯭ꯔꯨꯐ ꯈꯔ ꯄꯨꯖꯔꯛꯀꯦ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯅ ꯌꯥꯏꯈꯣꯝꯕ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯂꯧꯊꯣꯔꯛꯑꯦ, ꯑꯗꯨꯒ ꯃꯄꯥꯒ ꯃꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯇꯥꯍꯜꯂꯛꯏ꯫ ꯙꯤꯔꯦꯟꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯈꯣꯝꯕꯕꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯍꯥꯏꯕ ꯋꯥꯍꯩ ꯈꯔꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯅꯄꯥ ꯑꯃꯗꯤ ꯅꯅꯥꯎꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ? ꯅꯄꯥ ꯑꯃꯗꯤ ꯅꯪꯒꯤ ꯅꯅꯥꯎꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯏꯃꯨꯡ ꯑꯁꯤꯒꯤꯅꯤ꯫ ꯙꯅꯕꯤꯔꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯍꯥꯠꯈꯤꯕꯅꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯒꯤꯗꯃꯛꯇ꯫ ꯙꯅꯕꯤꯔꯒꯤ ꯃꯐꯝꯗ ꯑꯣꯏꯗꯕ ꯑꯔꯥꯟꯕ ꯋꯥ ꯀꯌꯥ ꯍꯩꯖꯤꯟꯗꯨꯅ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯐꯥꯎꯕ ꯑꯩꯅ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯍꯟꯈꯤꯕꯅꯤ꯫ ꯃꯃꯥ ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯐꯥꯎꯕ ꯑꯩꯅ ꯄꯤꯁꯤꯟꯈꯤ꯫ ꯙꯅꯕꯤꯔꯒꯤ ꯗ꯭ꯔꯥꯏꯚꯔ ꯏꯕꯣꯍꯜꯁꯨ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯒ ꯅꯄꯥꯒꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯩꯅ ꯙꯅꯕꯤꯔꯒꯤ ꯏꯃꯨꯡꯕꯨ ꯂꯩꯈꯥ ꯇꯥꯍꯟꯕ ꯄꯥꯝꯈꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤन ꯑꯩꯅ ꯑꯐꯕ ꯁꯥꯗꯨꯅ ꯀꯥꯟꯅꯕ ꯀꯌꯥꯁꯨ ꯂꯧꯊꯣꯛꯈꯤ꯫ ꯃꯥꯒꯤ ꯏꯃꯨꯡꯕꯨ ꯂꯩꯈꯥ ꯇꯥꯍꯟꯈꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯏꯃꯨꯡ ꯑꯁꯤꯒꯤꯗꯃꯛ ꯅꯪ ꯂꯨꯍꯣꯡꯕꯁꯤ ꯌꯥꯗꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯙꯅꯕꯤꯔꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤ ꯑꯃꯠꯇ ꯅꯄꯥꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯉꯝꯃꯣꯏꯅꯦ꯫ ꯅꯪ ꯅꯄꯥꯒꯤ ꯋꯥꯁꯦ ꯍꯤꯛꯇꯣꯛꯄ ꯌꯥꯔꯣꯏ꯫ ꯅꯪ ꯅꯄꯥ ꯑꯩꯅ ꯎꯞꯂꯤꯕ ꯃꯥꯏꯈꯨꯝ ꯑꯁꯦ ꯙꯅꯕꯤꯔꯒꯤ ꯃꯃꯥꯡꯗ ꯎꯠꯊꯣꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ, ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ꯫ ꯕꯕꯥꯅ ꯇꯧꯕ ꯐꯠꯇꯕ ꯇꯝꯊꯤꯕ ꯊꯕꯛꯇ ꯑꯩꯅ ꯆꯣꯡꯁꯤꯟꯗꯨꯅ ꯌꯥꯎꯒꯗꯧꯕ ꯂꯩꯇꯦ꯫
ꯐꯠꯇꯕ ꯏꯄꯥꯗꯤ ꯑꯩ ꯏꯄꯥꯅꯤ ꯍꯥꯏꯗꯨꯅ ꯀꯟꯈꯠꯂꯣꯏ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯁꯥꯒꯤ ꯑꯣꯏꯖꯕꯇ ꯈꯟꯕ ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯕꯗꯁꯨ ꯑꯩ ꯇꯨꯀꯠꯆꯩ ꯃꯤ ꯑꯣꯏꯖꯔꯕꯁꯨ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯁꯥ ꯅꯪꯕꯨ ꯏꯄꯥꯅꯤ ꯍꯥꯏꯔꯣꯏ ꯌꯦꯛꯅꯕꯅꯦ ꯑꯩꯒꯤꯁꯨ ꯑꯩ ꯅꯪꯅ ꯁꯦꯠꯂꯤꯕ ꯂꯨꯍꯣꯡꯕꯗꯨꯁꯨ ꯌꯥꯕ ꯉꯝꯂꯣꯏ ꯕꯕꯥꯒ ꯑꯃꯗꯤ ꯁꯅꯥꯒꯅ ꯎꯞꯂꯤꯕ ꯃꯥꯏꯈꯨꯝ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯡꯗꯣꯛꯀꯅꯤ ꯅꯔꯥꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯗꯟꯗꯤ ꯐꯪꯖꯧ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯤꯕꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜꯅꯤ ꯚꯣꯏꯁ ꯔꯦꯀꯣꯔꯗ ꯑꯗꯨꯗ ꯇꯥꯔꯤꯕꯗꯣ ꯃꯄꯥ ꯇꯨꯡ ꯑꯣꯏꯔꯞ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯍꯧꯕꯁꯨ ꯇꯥꯔꯛꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯊꯥꯔꯤꯕ ꯑꯣꯗꯤꯑꯣ ꯃꯇꯦꯛ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯌꯥꯏꯈꯣꯝꯕ ꯐꯣꯟ ꯑꯗꯨ ꯐꯠ ꯑꯣꯐ ꯇꯧꯔꯒ ꯇꯅꯕꯤꯔꯗ ꯇꯇꯨ ꯌꯦꯡꯂꯒ ꯍꯥꯏꯖꯔꯛꯏ ꯕꯕꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯄꯥꯁꯦ ꯑꯁꯦꯡꯕ ꯂꯝꯆꯠ ꯈꯪꯕꯤꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯏꯃꯨꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯕꯥꯒꯤ ꯏꯃꯨꯡꯕꯨ ꯆꯍꯤ ꯀꯌꯥ ꯂꯩꯈꯥ ꯇꯥꯍꯟꯗꯨꯅ ꯂꯥꯛꯂꯤ ꯑꯁꯤꯗꯒꯤ ꯅꯆꯥ ꯑꯩꯅ ꯐꯠꯇꯕ ꯕꯕꯥꯒꯤ ꯏꯃꯨꯡꯕꯨ ꯂꯩꯈꯥ ꯇꯥꯅꯕ ꯁꯤꯜꯂꯤꯕ ꯏꯄꯥ ꯏꯅꯥꯎꯒꯤ ꯑꯁꯦꯡꯕ ꯂꯝꯆꯠ ꯈꯪꯂꯕꯗ ꯑꯩ ꯃꯈꯣꯏꯕꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯐꯪꯍꯟꯒꯦ ꯋꯥꯍꯩ ꯃꯇꯦꯛ ꯈꯔꯁꯤ ꯍꯥꯏꯔꯒ ꯌꯥꯏꯈꯣꯝꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯤ